I Dr. Sapam Jaswanta, Chairman Handicap Development Foundation Manipur. Ngasi si koi malam sin batungna International Day of Persons with Disability hai na observe tauri. Masigi part amoy na koi handicap Development Foundation Manipur Babina Hospital, ALR Foundation pullaga koi Babina gi auditorium hall sitting ngasi thouram si koi pangthokkhrae ibani masigi nunggi oiba theme di fostering disability inclusive society for advancing social progress haiba si miyam da punna kamina naba hariba theme sina masi koi United Nations na lepani masina taiba di ngasi prithvi gi oina disabled da yengamba hana gi miyeng do ngasi di laitre hana di koi gi inthok piba makoi bu nathai biraga society dagi makoi bu isolate tawraga thamambagi wakalon lairamba aduga charity model da religious model da lairamba do ngasidi akoi human right model da akoi lakpa haure haibasigi indicator amane haina ai ngasi thamjaningi maramdi ngasidi nama soiba singse akoi yokhat pegadabani aduga inclusive society se porakna bo honabada akoi masi punna koi thawdang laumina gadabni semgat mina gadabni karigino hai kanda ngasai gi khoi samaj ki chawkhat khongtang che hena advance oina nabagi haina haibase sina piriba message si yam clear oire disabled without us nothing about us without us haiba koi gi development ama porpada hoji modi na haiba koi gi viksit bharat hairibase koi disability singse yaudragadi masi viksit bharat se oiba yaroi ado disability singsu moina mapung phana hiram khudimakta makoina saru yarba matamda viksit bharat puoro super power puoro develop country puoro loina mak oithokani ado makoi yaudana di oithoi haiba message sima ngasi thoram sina pire haibasi akoi punna khunai sida laiminare ba iricha khudimak ngasi dagi koi pungning wakan hongminaraga nama soida soiba singda hana yengbiramba adugumba negative attitude singdo ngasi gi mikupsidagi naraga koi pungning thawgan minadana makoi bu khunai se kanaba misak amam oinanaba makoida achumba mayamna yengnariba mi ama ni haiba miyeng si nattaba topa amta yengbiranu haiba message si ai thamjani